Ikui kudringaida UK gi Prime Minister Boris Johnson na India da laklamlaba matungda Argentina gi Foreign Minister gi India khongchatta hauzik lairiba Falkland Island asigi issue da India gi mateng pambagi wafam phongdoklami mayam pumnamakpu anova episode amada amukka hanna tarabna ukjeri ngasidi hauzik lairiba Falkland Island asigi crisis asigi matangda punna yengminasi ihan hanbada hairiba island asigi leifam asi yengminasi hairiba island asi South America gi mamai thangba sarukta Argentina hairiba country asiga yamna naknana leiba island amakhakni adubu hairiba island asi South America gi jaga asida leidaba taragasu aduki matik lapna leiba country UK asina rule tawduna leiba mafam amakhakni mathang asidi Falkland Island hairiba mafam asida matau karam tawduna British singna rule tawribano aduga Argentina amasung UK gi marakta kamdawna conflict lakibano haibagi matang adu khangnabagi damakta island asigi history da amuk yingbinasi hairiba mafam asi 1760 gi mamangda mi tadaba ahangba island ama oina leirami masigi matungda 1764 da France na malem asida colony sandorakpa matam aduda hairiba jagasi asidasu makogi colony sandokpa lakliba miyosing aduna laisinduna hairiba mafam asida makogi colony oina leiba haurakhi masigi matungda 1765 ta amuk British singna France tagi hairiba island asi capture tawki hairiba matam asida South America gi ayamba saruk Argentina yauna mafam sing asi Spain gi khutta amuk leirami South America gi jaga sing asida matam aduda colonial ruler ama oina leiramliba Spain na amuk hairiba island asida makogi soldier sing tharaklaba matungda British ka lan soknaduna hairiba island asi makoina amuk loksinki masigi matungda 1811 swagi matam asi yoksilakpada South America gi jaga sing asida colony singi mayokta independence movement yamna kanna kankhalaklammi lanfam kaya ama soknaraba matungda Argentina yauna South America da lairiba country kaya ama independence fanglammi masidagi pressure da laktuna hairiba Falkland Island asidagi su 1811 da Spain thadoklamduna chatki masidagi di Falkland Island asigi maramda wafam amata phongdoknadana matam kuina amuk tuminna laisinki masigi matungda amuk 1820 da American privateer miyoi amakhakna Argentina gi behaptagi hairiba island asi makhoi haiduna claim tawrakhi masigi matungda issue asi malem gi mitmangda amuk hanna thorakhi island asigi damakta Argentina amasung UK gi marakta yamna chawba dispute ama lakhi country animak magi ngamjaba honaduna hairiba lanfam asi mai pangnaba yamna kanna honnaki aduga hairiba dispute asi matam kuina adumak chathakduna lakhi hairiba lanfam asidasu United Kingdom na mai paklaba matungda 1833 da hairiba island asida United Kingdom gi saruk ama oiriba Scotland asida leiriba Scottish miyosing asi jaga asida tharaktuna settle tawduna lehanba horakhi Falkland Island asi World War I amasung World War II hairiba lanfam ani asida United Kingdom gi yamna maru oiba military base ama oina sizinakhi World War II loikraba matungda United Nations amuk form tawrakhi masigi matungda 1964 da island asida leiriba Argentina amasung UK gi dispute asi UN na acknowledge tawraba matungda masida solution ama poraknabagi damakta honakhi masidasu UK amasung Argentina hairiba country animak asidagi karigumba resolution amata pukhalaktabana maram oiduna development amata fangba ngamkhide asumna tawringagi tanja asida 1982 da Argentina na Falkland Island asida attack tawsilakhi masigi matungda UK nasu makogi troopsing hairiba island asida thajilaktuna nakan ani gi marakta war amuka thorakhi hairiba lanfam asi 78 days songnakhi hairiba lanfam asida United Kingdom gi military asina superior oiba henbanina lanfam asisu UK na maipakhi masigi matungdagi di Falkland Island asigi power amasung control asi
UKꯅ ꯄꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛ ꯑꯁꯤꯅ ꯇꯧꯅꯔꯤꯕ ꯀ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯐꯣꯛꯂꯦꯟ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯖꯒꯥ ꯑꯃꯗ ꯂꯩꯕ ꯃꯐꯝ ꯑꯃꯈꯛ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯂꯩꯁꯤꯜꯂꯛꯈꯤꯕ ꯑꯁꯤ ꯀꯣꯂꯣꯅꯤ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯂꯩꯈꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯃꯈꯣꯏꯅ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ UKꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯛꯂꯦꯟ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯃꯈꯣꯏꯅ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯦ, ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ UKꯒ ꯄꯨꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯅ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯔꯦꯐꯔꯦꯟꯗꯝ ꯑꯃꯈꯛꯇ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ 99%ꯗꯤ UKꯒ ꯄꯨꯟꯅꯤꯡꯏ ꯍꯥꯏꯕ ꯔꯤꯖꯜ ꯐꯥꯎꯕ ꯐꯪꯕ ꯂꯩ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯑꯥꯔꯖꯦꯟꯇꯤꯅꯥ ꯑꯃꯁꯨꯡ UKꯒ ꯌꯦꯡꯅꯕ ꯃꯇꯝꯗ UK ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯥꯎꯈꯠꯄ ꯍꯦꯟꯕꯅꯤꯅ UKꯒ ꯄꯨꯅꯤꯡꯕꯒꯤ ꯏꯟꯇꯔꯦꯁ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯒ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ UKꯅ ꯄꯥꯡꯊꯣꯛꯈꯤꯕ ꯔꯦꯐꯔꯦꯟꯗꯝ ꯑꯗꯨ UKꯅ ꯄꯥꯡꯊꯣꯛꯄꯅꯤ, ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯄꯥꯡꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯍꯥꯏꯕ ꯀ꯭ꯂꯦꯝ ꯑꯁꯤꯁꯨ ꯇꯧꯔꯤ꯫ ꯐꯣꯛꯂꯦꯟ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯜꯕꯤꯅꯥꯁ ꯍꯥꯏꯅ ꯀꯧꯏ꯫ ꯍꯧꯖꯤꯛ ꯆꯍꯤ 90 ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯁꯨ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯏꯁꯨ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯩꯔꯤꯕ ꯐꯣꯔꯝꯁꯤꯡ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯄꯨꯊꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇ ꯂꯦꯞꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯥꯔꯖꯦꯟꯇꯤꯅꯥꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅꯅꯤ ꯍꯟꯗꯛ ꯏꯟꯗꯤꯌꯥꯗ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯂꯝꯂꯤꯕ ꯑꯗꯨꯁꯨ ꯃꯁꯤꯅꯤ꯫ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯐꯣꯛꯂꯦꯟ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯗꯃꯛꯇ ꯂꯩꯔꯤꯕ ꯑꯥꯔꯖꯦꯟꯇꯤꯅꯥ ꯑꯃꯁꯨꯡ UKꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯟꯐꯣꯔꯃꯦꯇꯤꯚ ꯑꯣꯏ, ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ Yeah. Please tell me that I can't, that I won't, that I fail, that I'll never make it out, yeah. Please tell me all the bad, never good, fill my head full of every single doubt, yeah. Please say any negative thoughts, I pop off when I hear people say I cannot. I get off to the thought of proving everyone wrong.